मियोइबा मरक्तगी तोंगाना तादुना लेरिबा महाक असे एखोई कनागुम्बा खरनदी अंगाओबा मिमानद्रब पुंसी हाइदुना खंगनै अदुबु असिगुम्बा मियोइ असे ममा पुनुंगदगी ओइरक्पा नत्तबा लमखांगदगी ओइखिबा मियोइ कया अमसु ngasiगी khunai asida leitaba natte adubu asiguma miyoising asi uba matamda nokningba kanana nokluni aduga maabu nuksibaba kananadi takchi sonduna lehawi mahaksu thenglaba ahingda purnimagi thajabu uraga kariguma kharadang oirabasu soninglama miyoi ama oiramusu yai adubu mahaki punsida asumna thok utamkhibana mahaki phathaba ngamdraba wakhal paring aduna ngasigi taibang nasida asigumba mimanadra pusi amda lenki pusi oiramusu yai puna maksing ase punsigi mathel amani punsi lela amani khandoklasi adubu ngasisu aigi lekaida miyoi kyana tattana lakna hori sona hori ngangna hori nanau angaoba mak uwa matamda paisa piduna jagoi sahanba lakna biba karem nabiba miyoi kyani adubu nanau ase tasengna mak angaoba amo oiningduna oikibra natraga naha oiringagi matamda mahaki thamoida nungaitaba kariguma chaina amadagi mahakna ngasigi phibam ase masana ohenga yauduna ohelibra ngasi amuk tabirasi nanau angaoba nanau paisa paiba ina kera khonba imungi machani adubu mahak paisa paiba imungi mi oiragasu kariguma matamda mamanabasing punba amadi lekaida mahak napal khak tawkhide lekaigi mising mahak yam luna loinai lekaigi minasu mahak pu yam nuksinai lekaigi hauganaliba angang macha singi damuktasu mahakna kana raba amadi makhoigi damakta matang kya pangbiba lekaigi angang singnasu nonghek ngalakpada dana naw haidana tungkun inabani pan thamoi sengba pukchen chawba hairagadi lekai aduda nanawgumba mi ama phawba yaude mahaki adugumba mataw adudani lekai gi miyoising amadi hawlalba angangsingna phawba mahakpu yamna luna khanjariba mahakisu thamoi senga nuksina jabi nupi lejai mahaki khunda leiminabi roji mahak khangna jarakpa tha mari manga surabani mahak roji gi imung dasu phajana mateng pangbi रोजी की इमुंग याम नुंगाइबा इमुंग नत्ते महाकना रोजी की खंगनरक्पा मतमदा मी अतोपना खंगखिनी ताखिनी हादना यामना कीन हंगोइना कोइना जरई ngasi maki mobile phone paiduna kauthoknabagi nuksin wongi wari asinate matam ado chithi thanaduna yamna wana chithi pa kompina duna nuksinarako matawni mahakna numidang wairam lalaga roji khoi ki thonganda mabu he lumjaba amadi rojina numidangi chak thonngegi matamda maning tholomda lalaga lon na makhoi ni kauthokna duna wari sanaba yama nungsinaba matam amagi wari kumai harau lakpada yausang thaban matamda su thaban yawdi ikaiduna rojina thaban chongmado machi amada leptuna hek hawbadagi loiba phawba yengduna leijabani thaban loiraba matamda su mahaka chatminaduna wari sabadi ikaijaduna lapna tung ina duna roji khoi ki thongan phawba asum sena duna lakjabani mahakna roji dinu sijariba adugum rojina su mahakpu saruk chame na nusi roji gi mama na su nanawgi mong hajadaba mingonda wa kan ngangjadaba yamna beba leina chachaba matawado makhoi na su yamna hena nusi jarami amadi makhoi ani gi marida roji mama na di kaidonunda athingba khak pikide adubu nanawgi imungdana kamdauba mahaki imungdi paisa paiba imungi minina paisa paiba miga sang oiba pamami matam khara leiragadi nanawgi mama mapana roji khangnai habase pau taba horakle amadi makhoina roji bu kaidonungda mamo oiba khak pamkide amadi nanawgi mama mapana nongmadi makhoi ani tanaduna roji gi yumda laklaga roji bu pamde माकी मचानुपागा खंगना हनगनु हादुना ngang masaiba kya tawram numittu da adumna chairambana nongma nanawna roji unaba lakpu numitta roji gi mamana nanawbu kausillaga thina ngangki amadi mahaki machanupiga amukhana wari sanaba yaroi khaiduna chairammi nanawdi
ꯀꯌꯥꯔꯛ ꯍꯟꯅ ꯀꯞꯆꯩ ꯑꯃꯗꯤ ꯃꯍꯥꯛ ꯔꯣꯖꯤꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯛ ꯌꯥꯈꯤꯗꯦ꯫ ꯅꯅꯥꯎꯅ ꯔꯣꯖꯤꯕꯨ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯔꯣꯖꯤꯒꯤ ꯃꯃꯥꯅ ꯈꯛ ꯌꯥꯈꯤꯗꯦ ꯑꯃꯗꯤ ꯅꯅꯥꯎꯕꯨ ꯊꯤꯅ ꯉꯥꯡꯗꯨꯅ ꯌꯨꯝꯗ ꯇꯥꯜꯂꯛꯈꯤ꯫ ꯅꯅꯥꯎ ꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯀꯥꯡꯊꯣꯛꯄ ꯈꯛ ꯉꯝꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯅꯥꯎ ꯑꯃꯗꯤ ꯔꯣꯖꯤ ꯄꯥꯎ ꯈꯛ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯂꯩꯔꯒꯗꯤ ꯔꯣꯖꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯃꯥ ꯍꯣꯏꯅ ꯁꯤꯜꯂꯒ ꯆꯦꯜꯍꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯅꯥꯎ ꯊꯃꯣꯏ ꯀꯥꯏꯈꯤ ꯑꯃꯗꯤ ꯔꯣꯖꯤꯅ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯊꯥꯖꯈꯤꯗꯦ꯫ ꯔꯣꯖꯤꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯣꯡꯃ ꯔꯣꯖꯤꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯂꯥꯛꯂꯒ ꯅꯅꯥꯎꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨ ꯑꯁꯨꯝꯅ ꯇꯦꯡꯊꯥꯕꯁꯦ ꯃꯍꯥꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯣꯖꯤꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯍꯥꯛꯁꯨ ꯀꯞꯄ ꯌꯥꯎꯔꯦ꯫ ꯅꯅꯥꯎꯅꯗꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤ, ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ, ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯗꯤ ꯑꯩꯗꯤ ꯍꯤꯡꯗꯨꯅ ꯈꯛ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯔꯣꯖꯤꯒꯤ ꯃꯃꯥꯅꯗꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯤ ꯎꯔꯒ ꯐꯖꯗꯦ, ꯅꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯅꯅꯥꯎꯕꯨ ꯊꯦꯝꯗꯨꯅ ꯊꯥꯔꯛꯈꯤ꯫ ꯔꯣꯖꯤꯗꯣ ꯆꯦꯜꯂꯕ ꯃꯇꯨꯡ ꯀꯨꯏꯅ ꯐꯥꯗꯣꯛꯅꯈꯤꯗꯦ꯫ ꯅꯨꯃꯤꯠ 14ꯅꯤ ꯐꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯔꯣꯖꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯔꯣꯖꯤꯅ ꯍꯦꯛ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯅꯥꯎꯗꯣ ꯉꯁꯤꯗꯤ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯁꯤꯖꯤꯟꯅꯗꯕ ꯅꯤꯁꯥ ꯑꯃꯗꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯌꯨ ꯊꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯂꯃꯈꯥꯡꯗ ꯃꯥꯡꯍꯟꯅꯕ ꯇꯠꯇꯅ ꯍꯣꯠꯅꯔꯛꯈꯤ꯫ ꯅꯅꯥꯎꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤꯡ ꯑꯗꯣ ꯆꯥꯗꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯅꯥꯎꯁꯦ ꯌꯨꯗ ꯂꯥꯏꯆꯨꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯅꯅꯥꯎꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯒꯨꯝꯕ ꯑꯣꯛꯇꯕ ꯊꯕꯛ ꯑꯗꯣ ꯇꯧꯗꯅꯕ ꯀꯟꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯅꯥꯎꯅ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛꯀꯤ ꯅꯥꯞꯄꯗ ꯈꯛ ꯍꯥꯞꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯅꯥꯎꯒꯤ ꯈꯨꯟꯗ ꯌꯨ ꯌꯣꯜꯂꯤꯕꯤ ꯃꯧ ꯅꯍꯥ ꯃꯋꯥ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯅꯅꯥꯎꯅ ꯀꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤꯕꯨ ꯅꯈꯣꯏꯅ ꯄꯥꯝꯗꯦ ꯈꯜꯂꯕꯅꯤꯅ ꯅꯈꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯉꯁꯤ ꯀꯣꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯖꯗꯨꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯂꯒ ꯊꯣꯏꯕꯤ ꯑꯥꯏ ꯂꯚ ꯌꯨ, ꯊꯣꯏꯕꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯉꯁꯤꯗꯤ ꯅꯅꯥꯎꯁꯦ ꯇꯁꯦꯡꯅꯃꯛ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯇꯞꯅ ꯑꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯆꯥꯛꯅ ꯀꯗꯥꯏꯗꯕꯨ ꯆꯥꯔꯤꯕꯅꯣ ꯌꯨꯝꯗꯁꯨ ꯇꯣꯏꯅ ꯍꯜꯂꯛꯇꯦ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛ ꯍꯜꯂꯛꯏ ꯑꯗꯨꯒ ꯉꯥꯎꯅꯤꯡꯕ ꯃꯇꯝꯗꯁꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯉꯥꯎꯗꯨꯅ ꯍꯦꯛꯇ ꯂꯩꯊꯣꯛꯏ꯫ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯐꯅ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯝꯕ ꯒ꯭ꯌꯥꯟ ꯇꯥꯕꯗ ꯃꯤꯅ ꯍꯥꯏꯅꯔꯝꯕ ꯅꯅꯥꯎꯅꯤ ꯉꯁꯤꯗꯤ ꯑꯣꯛꯇꯕꯗ ꯉꯥꯎꯁꯤꯟꯅꯕꯗ ꯃꯥꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯗ ꯄꯦꯟꯈꯤꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯅꯅꯥꯎꯗꯤ ꯇꯁꯦꯡꯅꯃꯛ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯅꯨꯃꯤꯗꯥꯡ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤꯗꯤ ꯊꯣꯏꯕꯤ ꯂꯩꯔꯦ, ꯊꯣꯏꯕꯤꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯂꯥꯎꯕ ꯀꯌꯥ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯍꯟꯁꯤꯡꯅ ꯅꯅꯥꯎꯒꯤ ꯃꯃꯥ ꯃꯄꯥꯗ ꯇꯝꯂꯛꯇꯨꯅ ꯅꯅꯥꯎꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯀꯣꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯄꯥꯎ ꯀꯌꯥ ꯇꯝꯂꯛꯄꯗ ꯅꯅꯥꯎꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯅꯥꯀꯣꯡ ꯁꯤꯡꯌꯥ ꯌꯩꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯥꯖꯤꯟꯁꯤꯒꯦ ꯊꯝꯖꯤꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯈꯟꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯤ ꯑꯔꯦꯝꯕꯗ ꯇꯥꯈꯤ꯫ ꯁꯦꯜ ꯐꯅ ꯄꯥꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯑꯋꯥꯠꯄ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯁꯨ ꯅꯅꯥꯎꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯋꯥꯠꯄꯗꯒꯤ ꯃꯍꯥꯛꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅꯤ꯫ ꯃꯍꯥꯛ ꯌꯨꯗ ꯂꯥꯏꯆꯨꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯑꯇꯣꯞꯄ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯀꯌꯥ ꯑꯃꯁꯨ ꯇꯞꯅ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯅꯅꯥꯎ ꯉꯁꯤꯗꯤ ꯋꯥꯈꯜ ꯖꯣꯏꯕ ꯑꯃꯗꯤ ꯃꯤꯃꯥꯟꯅꯗꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯍꯧꯔꯛꯂꯦ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯐꯥꯎꯕ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟ ꯉꯝꯗ꯭ꯔꯕ ꯅꯅꯥꯎꯗꯣ ꯉꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯑꯉꯥꯎꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯒꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯄꯣꯠꯆꯩ ꯅꯤꯕ ꯑꯃꯗꯤ ꯊꯛꯅꯕ ꯌꯨ ꯈꯤꯇ ꯂꯩꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯅꯤꯕ ꯇꯠꯇꯅ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯗꯨꯅ ꯂꯥꯌꯦꯡꯈꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗ ꯀꯟꯅ ꯔꯣꯖꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗꯁꯨ
थोइबीना अई कौरमलनी थोइबीना अई ngairamlani अई थोइबीगी मनाक चटके अई थोइबीगी मनाक चटके हादना तत्तना सोनबा होरई माकी मतौ अदो ममा मपा अनि अदो ममित्तगी मपी सिंथरगा कप्पी अदुबु करिगुम मतांगनसु हॉस्पिटल फमुंगद लेरंबदगी थोइबीगी मनाक चलीबने हादना कन्ना हेक्ता चेनकी मतौ असुमना ननावगी वरी खंगदब कनाना ननावबु ननाव अंगावबा हादना मीसिंगना हे हेक नकनबा अमदी माकु फादुना जगोय सानबीखिबने अदुबु ननावगी वरी खंगब कनागुमनदी ननावगी वरीबु तारगा ननावगी मतौ अदुबु उरगा ममित्तगी मपी सिंथबा तत्तना फाउनखिबा गाक्तनी